ꯊꯣꯏꯕꯤꯁꯅꯥ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯂꯤꯕꯤꯒꯦꯕ ꯊꯥꯏꯅꯅꯦ ꯑꯍꯜ ꯑꯃꯅꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯃꯥꯁꯦ ꯊꯕꯛ ꯇꯧꯋꯦꯕ ꯑꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ 마제 엑스퍼트 오이버가 하이버도 ꯑꯗꯨ 오이버 근데 마 야우드라가디 컴퍼니제ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ 마나 야락ꯇꯕ ꯑꯣꯏꯔꯣ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ 마나 ꯂꯣꯏꯅ ꯁꯦꯝ ꯁꯥꯕꯁꯦ ꯍꯩꯕ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ 마ꯒꯤ ꯃꯈꯥꯗꯅꯦ ꯅꯍꯥ ꯑꯃ ꯊꯕꯛꯁꯤ ꯆꯪꯉꯛꯄ 마나 ꯍꯥꯟꯅ ꯊꯕꯛꯇꯣ ꯄꯨꯔꯝꯕꯅꯤꯅ ꯃꯥꯏ ꯃꯇꯨꯡ ꯏꯟꯅꯔꯒ ꯉꯁꯥꯏꯒꯤ ꯅꯍꯥꯁꯦ ꯑꯍꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯟꯈꯥꯡꯗꯣ ꯁꯨꯝ ꯌꯦꯡꯖꯟꯕ ꯁꯨꯝ ꯇꯝꯖꯟꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯉꯁꯥꯏꯒꯤ ꯑꯍꯟꯁꯦ ꯑꯍꯜ ꯂꯣꯏꯁꯜꯂꯕꯅꯤꯅꯅꯦ ꯆꯍꯤ 5-10 ꯂꯩꯔꯒ ꯃꯥꯁꯦ ꯊꯕꯛꯇꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯈ꯭ꯔꯦꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯍꯥꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯔꯦꯕ ꯑꯍꯟꯗꯨꯒꯤ ꯃꯍꯨꯠꯁꯦ ꯃꯥꯅ ꯑꯃꯨꯛ ꯁꯤꯜꯍꯧꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨꯅ ꯍꯩꯕꯗꯨꯃꯥꯏꯅ ꯁꯨꯝ ꯊꯕꯛꯁꯨ ꯁꯨꯝ ꯇꯧꯔꯕꯅꯤꯅꯅꯦ 마주 ꯍꯩꯔꯦꯕ ꯑꯗꯒꯤꯗꯤꯅꯦ ꯉꯁꯥꯏꯒꯤ ꯆꯍꯤ 5-10 ꯑꯃꯨꯛ ꯂꯩꯔꯒ 모이기 컴퍼니제 숨 ꯆꯥꯎꯈꯠꯂꯛꯄꯅꯤꯅꯅꯦ ꯃꯤ ꯑꯇꯣꯞꯄ ꯑꯅꯧꯕ ꯃꯤꯁꯦ ꯀꯧꯕꯁꯤꯗ ꯑꯅꯧꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯒꯤ ꯇꯣꯂꯣꯞꯁꯦ ꯍꯦꯟꯅ ꯄꯤꯕ ꯑꯗ 마나ꯁꯨ ꯍꯥꯟꯅ ꯄꯨꯔꯝꯃꯒ ꯇꯣꯂꯣꯞꯇꯤ ꯑꯅꯧꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯆꯥꯎꯅ ꯄꯤꯕꯁꯤꯗ 마제 ꯁꯥꯎꯅꯤꯡꯉꯦꯅꯦ 마제 ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯅ ꯍꯥꯟꯅ ꯊꯕꯛꯁꯦ ꯆꯪꯕꯁꯨ ꯍꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯂꯥꯛꯄꯁꯤꯡꯁꯤꯅ ꯇꯣꯂꯣꯞꯁꯦ ꯌꯥꯝ ꯄꯤ ꯑꯩꯉꯣꯟꯗꯅ ꯈꯤꯇꯪ ꯄꯤꯅ 마제 ꯃꯊ꯭ꯋꯥꯏꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯉꯁꯥꯏꯒꯤ ꯑꯍꯟ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯑꯍꯟꯗꯣ 마이 ꯃꯌꯨꯝꯁꯤꯗ 마제 ꯂꯥꯛꯑꯒ 마나 오자 ꯑꯩ 오자ꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅ ꯂꯥꯛꯏꯅꯤꯅ ꯍꯥꯏꯔꯦ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕꯁꯤꯗ 오자 ꯊꯕꯛꯇꯤ ꯑꯩꯅ ꯍꯥꯟꯅ ꯆꯪꯉꯤ ꯑꯗꯨꯒ ꯑꯅꯧꯕ ꯊꯕꯛ ꯇꯧꯕ ꯂꯥꯛꯄ ꯑꯅꯧꯕꯁꯤꯡꯁꯤꯗꯅꯅꯦ ꯇꯣꯂꯣꯞꯁꯦ ꯆꯥꯎꯅ ꯄꯤ ꯑꯗꯩꯗꯨꯗ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ 오자의 ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯒꯦꯅ ꯂꯥꯛꯄꯅꯤꯅꯉꯁꯥꯏꯒꯤ ꯅꯍꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯒꯤꯗꯤꯉꯁꯥꯏ ꯑꯍꯟꯁꯤ나 하이래 이붕어 어두디네 năng 누미 니니 humni 수티 럭토 하베다 ngасai 나하 타복 떠보지 호이니나 하이라가 마제 꺄안 따라가 푹 라우나 호갈라가 아따이 오자도나 마카 하이닝이바 까리 하이라가 도이노가제 강다비다 마제 오자 아이 아무 역저라게나 하이라가 마제 푹 라우 호갈라 짝크레 아두가 마 오피스기 수티제 누미 니니 humni 럭토에 럭토 마제 타복 까드레네 까다버디다 솔롬다디 컴퍼니제 마 락다버디다 ꯊꯕꯛꯁꯦ ꯌꯥꯗ꯭ꯔꯦꯅꯦ ꯃꯥ ꯌꯥꯎꯗꯕ ꯌꯥꯗꯕ ꯊꯕꯛ ꯂꯩꯗꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯑꯅꯧꯕ ꯆꯪꯉꯛꯄꯗꯨꯗꯤ ꯊꯕꯛꯇꯣ ꯍꯩꯄꯣꯟꯇ꯭ꯔꯤꯗꯣ ꯃꯥꯗꯤ ꯀꯨꯏꯅ 오자의 ꯃꯇꯨꯡꯁꯨ ꯏꯜꯂꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯥꯅ ꯀꯨꯏꯅ ꯄꯨꯔꯛꯄꯅꯤꯅ ꯃꯥꯅ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯂꯣꯏ ꯍꯩꯕ ꯑꯅꯧꯕ ꯆꯪꯉꯛꯄꯗꯨꯗꯤ ꯍꯩꯐꯥꯠꯇꯦꯕ ꯑꯝꯇ ꯑꯗꯨꯅ ꯊꯕꯛ ꯑꯪꯒꯩꯁꯦ ꯂꯣꯏ ꯐꯦꯜ ꯑꯣꯏꯗꯅ 마제 ꯀꯧꯕ ꯂꯥꯛꯑꯦꯕ ꯃꯌꯨꯝꯁꯤꯗ ꯀꯧꯕ ꯂꯥꯛꯄꯁꯤꯗꯒꯤꯗꯤ ꯀꯝꯄꯦꯅꯤꯁꯤꯒꯤ ꯃꯀꯣꯛ ꯑꯆꯧꯕꯁꯦ ꯁꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ 마제 ꯈꯜꯂꯦꯕ 마제 ꯇꯣꯂꯣꯞ ꯈꯔ ꯍꯦꯟꯒꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯊꯕꯛ ꯑꯪꯒꯩ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯦꯅ ꯇꯣꯂꯣꯞꯁꯦ ꯍꯦꯟꯒꯠꯄꯤꯔꯦ ꯑꯗꯒꯤꯗꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯗꯨꯗ ꯉꯁꯥꯏ ꯅꯨꯄꯥꯁꯦ ꯍꯔꯥꯎꯔꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ 마제 ꯑꯃꯨꯛꯁꯨ ꯁꯨꯇꯤ ꯂꯧꯔꯦꯅꯦ 마제 ꯁꯨꯇꯤ ꯑꯃꯨꯛ ꯂꯧꯔꯒ ꯑꯣꯐꯤꯁꯇ ꯆꯠꯇ꯭ꯔꯦ ꯀꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯤꯁꯤꯅ ꯑꯃꯨꯛ ꯀꯧ ꯂꯥꯛꯇꯅ 마제 ꯑꯃꯨꯛ ꯇꯣꯂꯣꯞ ꯑꯃꯨꯛ ꯍꯦꯟꯒꯠꯂꯦꯕ 마제 ꯍꯔꯥꯎꯔꯦ ꯑꯩꯅ 수티 ලꯧꯕ ꯈꯨꯗꯤꯡꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯦꯅ 마제 හරාꯎꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯆꯍꯤ 2-3 ꯑꯃꯨꯛ ꯂꯩꯔꯒꯅꯦ ꯑꯃꯨꯛꯁꯨ 수티 ꯂꯧꯔꯦꯅꯦ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯀꯝꯄꯦꯅꯤ ꯃꯤꯁꯤꯅ ꯑꯃꯨꯛ ꯀꯧꯈꯠꯂꯒ ꯑꯃꯨꯛ ꯇꯣꯂꯣꯞꯇꯣ ꯑꯃꯨꯛ ꯍꯥꯞꯀꯠꯂꯦꯅꯦ ꯑꯗꯒꯤꯗꯤ 마제 හරාꯎꯔꯦ ꯇꯣꯂꯣꯞ ꯍꯥꯞꯀꯠꯂꯦꯅ ꯑꯗꯒꯤ ꯑꯃꯨꯛ ꯆꯍꯤ 2-3 ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ 마제 수티 ꯂꯧꯔꯦꯅꯦ ꯑꯗꯒꯤꯗꯤ 마제 수티 3ꯂꯛ ꯁꯨꯕꯒꯤ ꯁꯤꯗ ꯀꯥꯔꯛꯑꯦ 마제 오피스 가락ꯄꯁꯤꯗ 마제 오피스시다 마제 ꯆꯪꯍꯟꯗ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯅ ꯊꯤꯡꯉꯦ ꯆꯪꯕ ꯌꯥꯔꯣꯏ ꯆꯪꯀꯅꯣꯅ ꯊꯤꯡꯉꯦꯕ ꯑꯗꯒꯤꯗꯤ 마제 ꯍꯩꯁꯅ 마제 ꯍꯜꯂꯛꯑꯒ ꯃꯌꯨꯝꯁꯤꯗ ꯉꯥꯛ ꯂꯣꯡꯈꯥꯛꯂꯣꯡ ꯍꯤꯞꯄ ꯄꯣꯊꯥꯔꯒ ꯉꯁꯥꯏ 오자ꯗꯣ ꯑꯍꯟ 오자ꯗꯣ ꯑꯗꯨ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦ 오자 ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯕꯛꯇꯒꯤ ꯀꯛꯊꯠꯄꯤꯔꯦ ꯊꯕꯛ ꯀꯥꯗ꯭ꯔꯦ ꯑꯩꯁꯦ ꯆꯪꯍꯟꯗ꯭ꯔꯦ 오피스ꯇꯗ ꯑꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯑꯩꯅ ꯃꯈꯥ ꯋꯥꯔꯤ ꯍꯥꯏꯒꯗꯕꯗꯣ ꯅꯪ ꯇꯥꯗꯅ ꯅꯪꯅ ꯆꯠꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯑꯀꯣꯝꯕꯒꯤ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕꯒ ꯅꯪ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯀꯣꯝꯕꯒꯤꯗꯨꯗꯤ ꯅꯪ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯑꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ 오자
ꯑꯀꯣꯝꯕꯩ ꯋꯥꯗꯣ ꯀꯔꯤꯅꯣꯅ ꯍꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅꯅꯦ ꯀꯥ ꯑꯃꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯈꯪꯗꯦ ꯍꯤꯞꯄꯅꯤ ꯈꯪꯗꯦ ꯇꯧꯔꯤꯀꯥꯟꯗꯨꯗ ꯅꯪꯒꯤ ꯕꯜꯕꯇꯣ ꯑꯗꯨꯅ ꯄꯤꯠ ꯄꯤꯠ ꯇꯧꯔꯛꯑꯗꯤ ꯅꯪ ꯉꯁꯥꯏꯒꯤ ꯕꯜꯕꯇꯨꯒꯤ ꯃꯒꯨꯟꯗꯣ ꯅꯪ ꯈꯪꯗ꯭ꯔꯥ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯃꯤꯕ ꯊꯕꯛ ꯇꯧꯕ ꯉꯝꯃꯤꯕꯗꯣ ꯉꯁꯥꯏ ꯕꯜꯕꯇꯨꯒꯤ ꯃꯄꯥꯟꯅꯅꯦꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯕꯜꯕꯇꯣ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯄꯤꯠꯄ ꯇꯧꯔꯒꯗꯤ ꯅꯪ ꯕꯜꯕꯇꯣ ꯁꯤꯅꯤꯡꯉꯣꯏꯗ꯭ꯔꯥ ꯑꯗꯨꯅꯤ ꯑꯅ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯅ ꯑꯗꯒꯤꯗꯤ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯕ ꯑꯣ ꯑꯩꯅ ꯇꯣꯏꯅ ꯁꯨꯇꯤ ꯂꯧꯕꯁꯤꯅꯅꯤꯗꯅꯥꯅ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅꯅꯦ ꯃꯟꯃꯟꯕꯒꯤꯅꯦꯕ ꯃꯥꯁꯦ ꯊꯕꯛꯇꯒꯤ ꯃꯤꯅ ꯀꯛꯊꯠꯄꯤꯔꯛꯑꯦ ꯊꯕꯛ ꯀꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯟꯕꯁꯦ ꯐꯠꯇꯦꯕ ꯑꯗꯨꯅꯤ